ngasi phongkiba tongan ba pause singda yaukhiba amadi social media da phongba maruoiba paw khara sandongna pijari Rambai Tengol gi PRO Robin Mangang phairakpamna mahaki Facebook account da asumna post torali Yegnaba kukina mai thadok pikhraba yum kaya gi masagi computerized patasu leijariba mai hek thakibaga police tasu FIR tawjakhraba sing asibu nawhonana Cookie singna aduguma tawkhiba leite mai thakide maitegi yum leite haiduna official claim tawkhibaga loinana thabak kana chatharagli migidi kok thadaba sunglep lepte aikhoigidi ngasina kadaida hausi hayengna kadaida kumhai haiduna thiraga leinari IDP singsu mangai nokoi chap manaduna punna lemi nadragadi amagi matung mathang tawraktuna nasa nasagi ingkhol mitopna loina lawkhragani aingonda masigi wakat kaya lakpa hore hojik adubu mari leinaba police ta court ta aina yam phajana pokta kaya piraga paw phona halaga chalhankhi honorable governor dasu se ihalli laithok piganu migidi khulaigi lan tawraktre koki lan kanna tawrakli asumna post tawrakhi Kamjong district tagi Myanmar refugee lising manga rom maramda halankre report kumja lising ane kunmathoi gi February da Myanmar da military lengak lakraba matung lebak adugi hingsa gi thawong kaya chatharaktuna mayum thadoklaga border landuna Manipur gi Kamjong district ta changjapom loduna leirakiba Myanmar lising taret rongi manungda haukiba numit kharani asigi manungda refugee lising manga hena Myanmar da amuk halankre hairi presna phongba pawgi matung inna Kamjong district ki Kasom Khulen subdivision gi manung channa ngamkhai paringi naknana leiba khulsing maru oina Namli Wangli Kensi Kyansang Khulen Makan Punrun Soro Pirong Phaikok Humin Thana Sangkalok amadi Kangumda hangdokpa tongan ba relief camp singda Myanmar refugee sing asi changjapom loduna lakibani makoina relief camp singda leiringai matamda lengaki maikeidagi sahi manga gi makhagi angang sing yaudana refugee lising taruki matakta biometric data lokre adubu yumthang nariba Myanmar leibakta hojik irangi phibam khara sapharakpagi haukiba numit nini humni asida Myanmar refugee lising manga rongi mathakta halankre refugee lising ani rongi mayada makhatana lehori hari bawasina makhatar hai Kamjong district changjapom loduna leirakiba Myanmar refugee nupa ayambana hojik lau singubagi matam oibana ayuk nungthilda Myanmar da leiba makhoigi khulsingda changsinduna lau singubagi thabak sing tawraga numidangda amuk makhoigi relief camp singda halaktuna leirakpani makhoi ayambana lau singuduna hingba lairaba miusing ngaktana ayambani relief camp singda changjapom loduna leiriba Myanmar refugee singda Indian authority gi maikeidagi humanitarian ground da identity card sing issue tawki panba yabadi lising 1958 gi refugee convention natraga lising 1968 ki Protocol da India sign tawdragasu mioibagi minungsi yenglaga makhoida saktak che piduna changjapam pirakibane makhoida chana thangnaba bucket tin yauna nomagi tangai phadaba polamsing phanganduna lakpani hojik district administrator na Assam Rifles Manipur Police amadi atai agency singa khocham naraga leiriba phibam yamna kupna yengsilli haina government ki official singna phongdokli ex-CM Biren Speaker T.A. Satyabrata yauna BJP MLA singi mifam pangthokre popular government ama lakhanna baga mari lenana mifam asi pangthokpani haina Birenna phongdokre Hanagi Chief Minister Nongthombam Biren Speaker T.A. Satyabrata yauna BJP MLA sing saruk yaduna ngarang numidang waram thambal changlenda mifam pangthokre mifam aduda saruk yaraduna Yaruraga tholakpada paumisingna hangba wahangi paukhumda hanagi Chief Minister Nongthombam Birena miyamgi apamba ama oiriba popular government ama athubada state asida lakhanabagi matangda ngasigi BJP gi legislature singi mifam asi pangthokpani haina phongdoki thamban changlenda pangthokiba mifam aduda singjamai kendra gi MLA Yumnam Khemchan Ningthaukhong kendra gi MLA Govindas Konthokjam Thongju kendra gi MLA TS Biswajit Konthokjam kendra gi Sapong Ranjan Ngamlai kendra gi KH Ibomcha Hianglam kendra gi Dr. Y Radeshyam Mayang Imphal kendra gi MLA Kongkham Robindro
Kumbi Kendra ki MLA Sanasam Premchandra, Thanga Kendra ki MLA Tongbram Robindro, Wangjing Tentha gi Pongnam Brojen, Langthobal gi Karam Syam, Pasoi gi Kunjakesor, Sengmai Kendra gi Haikam Dingo, Thamoiban Kendra gi Khumukcham Joy Kishan, Andro Kendra gi Thongnawjam Syam Kumar, Jiribam Kendra gi Asapuddin, Shagolban Kendra gi Imo, Uripok Kendra gi Khwairakum Raghumani amadi Lamsang Kendra gi MLA S Rajen Saruk Yaki Mifam Saruk Yaruraga Tholokpada Paumisingna Hangba Wahangda Hanagi Chief Minister N Biren Hai Manipur gi Hauji Kham Thengna Wanariba Maru Oina Relief Camp Singda Leriba IDP Singna Awaba Kaya Mayoknariba Asigi Maramda Oiraga Manipur Shanti Hanjilaknaba MLA Sing Miam Civil Society Organization Sing Punna Thabik Tongmunabagi Tangkak Ama Laklabanina Atuba Matamda Popular Government Ama Semnabagi Signal Adu Pirabanina BJP gi Legislature Singi Oiba Mifam Asi Pangthoktuna Manipurda Shanti Hanjalakpaga Loinana Miam gi Lengak Amuk Hanlaknabagi Matangda Khanabani Mamangda su BJP gi Legislature Singna Adumak Punba Unai Amaromda BJP Manipur Pradesh ki Sardana Paumi Singda Pongdokpada BJP MLA Sing Punna Sa ama thakmina bagi mifam asi pangdokpani maru oina center gi lusingba singa handak Delhi da chatuna unakiba aduda makhoina phongdorokpa wafam singi matangda pogdam ama su thambani handak pangthokiba Sirolili Festival coverage tawba chatkiba paumi singa tongba state ki bus da Manipur thaba yaroi hairakkiba wathok adu low Suduna Lejaba, Lomida Nomai Kapsinduna Swan Kiba, Asina Sing Basing, Wapam Sing Asi Lusing, Centergi Lusing Basinda, Mayek Sengna, Mahaki Makedagi, Kangan Kiba Laikre, Mahaki Kongchara Duki report, Amasu Nasigi Mipom Asida, Kanaki, Hairi. Imaleba kan bahayabasi macha oiba aikoigi ithau dangsingni adubu mioi kharadi imaleba kansi haraga labuk kanbasu yaure labuk kanbanadi Manipur kanba ngamloi Manipur kansi harabadi ngahak pendabagi sauningba amadi pangangda ngangnarabasu aikoi unity leiba tai haina Assembly ki Speaker Satyabrata na North Ewochi da leiba Hotel Imphal da Rotary Club of Polo City Imphal District 3280 na sinduna pangthoki batara taruk suba installation ceremony gi thoramda phongdokre mahakna makhata na hai penda bagi onsinduna ngangnaba amadi saunaba haibaduna tonganba wafam amani lebaki wafam yorokpadadi aikoi masel amaga hunabagi mahuta punsinba mathoktai lebakan ba haibasi aikoi kudingmaki thamoida leiba wafamni haujik Manipurda oiriba phibam asi yamna sensitive oiba maramna aikoi sectionna amasung wakhal munna khantharaga thabak tokba changi Rotary Club of Chaphonglakpagi ngasi fawba lamdam asida thokliba thabak thoram kaya maru oina hauji tholiba irang asinda maram oiraga awa chaitheng nangliba kaya asida mateng kaya piduna singthaningai oiba thabak kaya tawri Delhi da kuchimgi nong tahangadori Delhi da nungsit sengdabagi chang asi henggalagliba si thengnanaba mathang thagi July 3 dagi 13 fawba cloud saving tawduna ahanba oina kuchimgi nong chuhalagani haina Delhi gi environmental Minister Mandir Singh Sirsana Fondokre Mahana Makhata na hai cloud saving tawbagi plan asi IIT Kanpur na IMD Pune da lankhatkre mathang tha July 3 fawbadi cloud saving tawbagi condition sing adu phangba ngamde adum oinamak Weather forecast ki matung inna July 3 dagi 13 fawbadi chapchana condition phangba ngamgani haibagi thajaba leire Hojik plan tawriba matam asi kudong charoidaba leirabadi atopa matam ama lepnaba Director of Civil Aviation na khangan khibasu leire panba yabadi Delhi da hawa nungsit sengdabagi chang asi ka hena wangkhalakpana maram oiraga mathang tha July amadagi petrol pump singda sahi 10 diesel Gari sing aduga sahi 15 helaba petrol gari sing thau hanba thinglagani haina lauthokrabani loinana masigi maru oiba tonganba SOP ama semduna petrol pump khudingmakta hariba sahi helaba gari sing asi thau hanba yararoi haina iduna display tawgadabani haina transport department gi maikeidagi su khangankhre Prime Minister Narendra Modi Manipur da lakani haibasi taramna oi sahi ani helaba irang asi loisinaba honaramba haiba asi miyamgi apamani haina sanjoina phongdokre mathang tha July gi angan bacharukta lebak asigi Prime Minister Narendra Modi na Manipur da laklaba yai haiba paw asina asumba oirabadi ai isagi maikeidagi Modi bu taramna okchari thenglabasu thengna lakwiba Manipur miyamna su soidana thagat nagani adubu Angang da ngamok piraga thembagum project kaya sangaba
खरना जात्रा हुल्लगा मणिपुर मियामबु थेमगे खनबा ओइरबदि मधु मियामना हेना वारौनगनी प्रोजेक्ट जात्रा हुनबा संगाबदि प्राइम मिनिस्टर ना तौबिद्रबसु याई हाइना सोशल वर्कर संजोय अहन थेमना फोंदोखरे महांगना हाई प्राइम मिनिस्टर मोदी ना लाकबदा लमदम मसिगी सोशल वर्कर अमा ओइना लेबाक मियामदा आइगी लनाई ओइबो वाफम खरा थंबगा लोइनना पीएम मोदी की पुंगनिंग चिंगसिनबा वाफम खरा थमजरी मधुदी मणिपुर पॉपुलर गवर्नमेंट अमा सेमबगी चीफ मिनिस्टर वासक लौनबगी ओइना लाकपा खोंचत ओइबियु कुकी मिलिटेंट सिंगना हौकिबा कुमजा लिसिंग अनि कुलुमदोइगी मे अहुमदगी हौदुना मयुम मकई तुमना मई थादोकपीदुना रिलीफ कैंप सिंगदा सही अनि हेना वाहना लेलकलिबा कांगलुप अनिमकी मियोय लिसिंग हुंफु हेनबा आईडीपी सिंग मागी मयुमदा हंजन हंदुना महौसागुम तंगदु लेताना लेबा ngamnaba मयुम मकई नौना सारिबा मांगख्रिबा पोचै मरल मथुम पुमनामकी compensation matik chana pibiduna amuk hana nungai yaifana khunda leitana leinaba phangnaba achoba financial package ama piramu sahi ani hena mirai biraba awaba khangliba miyamna thaganagani mang makata na hai manipur da permanent peace puraktriba phawba kuki arm group singa taunari basu advocate tawre laukthokpiyu sugi maikhum uplaga kuki militant singna ख्वाइदगी हेना तमथीबा टेरोरिस्ट चथदुना पिकलिबा था नेपालदा सुरिबा अंगांग फावबा मिनुंगसी हैतना हाटपीखिबा नुपी कयाबुसु तमथीना सराक तंबिरबा मतुंग नत्तबा सांगागुम हाटपीबा पुमनमक असि सुगी मरुमदा चथरिबा इनह्यूमन ओइबा थबकनी मसिदा नतना मणिपुरगी अपुनबगे सक्तम थुकाइनाबा एथनिक क्लींजिंग कैंपेन चथदुना एंटी स्टेट एंटी नेशनल ओइबा थबक कया चथनबा अयाबा पीरिबा सस्पेंशन ऑफ ऑपरेशन खुदकता एब्रोगेट तौरे हाइना लौथोकपीगदबनी मसी ओइरगदि भारत खक्तन नतना मालेमगी मियामना पीएम मोदी तसेंगना पीस पांबा पीस की सिंबल ओइबा असेंगबा लीडर अमनी सोनगनी हाइखी महागना मखाताना हाइ मणिपुरगी ngamkhai amade apunbagi saktam matam pumnamaki oina tekta kaidana kanagumba amatada amuk hana singnarakpa ngamdana leihongnaba Indian Constitution gi article 3 semdokduna akanaba provision ama मणिपुरगी दमकता हापचिनबा जुलाई 19 दगी फंबा हाउगदोरिबा पार्लियामेंट की मिफमदा बिल अमा पुथोकलगनी हाइना लाउथोकपिरमु अमदी मदुमक थबकता ओंथोकपियु मणिपुरदा लोगी वांगमदा म्यांमार अमदी बांग्लादेश तगी चंगसिलकलिबा मितोपसिंग 1968 की असेंबली इलेक्शन की ममांगदा खंगदोक्तुना मागी मरमदा हलनखिगदबनी मदुगी दमक ngasi थबक हौरगनी हाइना लाउथोकपिरमु हारिबा वाफम असिदा बीजेपी अमदी चटमिनरिबा एमएलए सिंग लोइनना बीजेपी की लुचिंगबा लुचिंगबी पुमनमक पीएम मोदी बु वाखन ताहनबा ngamnaba wari sanaduna ireibak asi ngasi thokliba wathok lanthok sing asi pumkok koknaba amadi tungkoinagi oina lamdam asida ओइनबा थौना लेना मोदी गा वारी साबियो थबक सिंग असिबु पीएम मोदी अमदी बीजेपी ना थबकता ओंथोकलबदी मणिपुर दा प्राइम मिनिस्टर मोदी अमदी बीजेपी युमथोंग खुदिंगदा लाई ओइना लानगनी मणिपुर यावना अवांग नोंपोक लमदमदा मिनरल अमसुंग कोयला मपुंग फाना पुथोकनबा थौरांग लौखटपदा सेंटरना अंगंबा थाकता मतेंग पांगलगनी हाइना यूनियन मिनिस्टर फॉर कोल एंड माइन जी किशन रेड्डी ना फोंदोकरे गुवाहाटी दा पांगथोकपा अनिसुबा नॉर्थ ईस्ट माइनिंग मिनिस्टर्स कॉन्क्लेव की निनी चनबा नुमित की मिनिस्टर ना वाफम असी फोंदोकिबनी महांगना हाई खोंजेल यांगना माइनिंग की इंफ्रास्ट्रक्चर संगत सागतपगा लोइनना अतेनबा मतमगी मनुंगदा प्रोजेक्ट की क्लियरेंस पीदुना इको फ्रेंडली ओइबा मवोंगदा थबक तौनबा थौरांग लौखटपदी प्राइम मिनिस्टर नरेंद्र मोदी की विकसित भारत 1994 फावबा मंगफाउना हनबा ngamgani मणिपुर असम अरुणाचल प्रदेश मेघालय मिजोरम नागालैंड त्रिपुरा अमसुंग सिक्किम दी इंडिया की तांगलबा लन्नी हाइना पल्लदुना मिनिस्टर ना हाई सेंटरना नॉर्थ ईस्ट रीजन की स्टेट सिंगा खुसमनदुना थबक तौरबदी माइकई कयादगी सेल चाउना इन्वेस्ट तौरकपगा लोइनना नहारोल कया थबक पीबा ngamduna चाउकटपा लमदम अमा सोइदना ओहेनबा ngamgani स्टेट नॉर्थ ईस्ट कॉन्क्लेव ता सरुक याकिबा स्टेट नेपाल की मिनिस्टर अमदी सीनियर ऑफिशियल सिंगना मपुंग फाबा रोड मैप अमा पुथोक्तुना अवांग नोंपोक लमदमदगी तोंगान तोंगानबा मिनरल सिंग अमदी कोयला पुथोकनबा वाफम कया कुपना खना नैनखरे तांगलबा मिनरल कयामरुम मरांग कायना लैरिबा अवांग नोंपोक लमदमदगी कोयला अमसुंग तोंगानबा मिनरल सिंग पिकअप की थौरांग लौखटपदा इको फ्रेंडली ओइबा पांबै सिजिनदुना अकोइबगी इसिंग नुंगसिता अकाइबा थोगनदनाबा होनबगी तंगाइ फदबा लै हाइनसु महांगना मखाताना फोंदोकी कोल एंड माइन मिनिस्टरना
Additional Secretary Sanjoy Lohiyana Hai Geological Survey of India Mineral Exploration Corporation Limited amadi State Agency singda kusam narabadi atenba matamgi manungda tangnaba makalgi mineral sing puthokpada awang nongpok lamdambu inak khunba amasung nungai yaifaba lamdam ama ohenba ngamlagani Manipur ki PR government asina afaba thabak amata pangthokpa ngamdre miyamna pamba popular government lehenna ba siba senana achobo thodang logani haina en tombina phongdokre Manipur da hojik thokliba irang asi loisinaba National Democratic Party ki tongan ba leader sing political party sing Union Home Minister Amit Shah BJP National President JP Nada amadi Mohan Bagan Singh yauna mokok thongba losingba singda memorandum pisinkre Manipur da lengak sasan tawriba PR government asina afaba thabak amata pakhatpa ngamdre miyamna pamba popular government ama semnaba Chiba Sena na achoba thodang loduna honagani haina Manipur Democratic Alliance ki convener and tomina phongdokre wafum asi Imphal gi Babuparada leiba Chiba Sena gi office da pangthopa paumisingi unaba amada President tomina phongdokibani mahakna makhata na hai Manipur da hojik thokliba irang asina maram oraga relief camp singda leiriba IDP sing amadi makoi gi mayumda hanjilhanaba tongan ba political party sing amadi BJP yauna hojik IDP sing mayumda hanjinhanba ngamdabasi matam amagi British ki colonial rule sandoklamba singi rule adu hojik Manipur da leiri haibada haiman mathokloi haina phongdoki mahangna hai Rule adu Congress na makha tana samtharu bagi mathakta hojik center da paliba lengak nasu amuk makha samthai haibada haiman ba thokloi hojik Manipur da thokliba leiriba PR government asi miyamgi apambagi wangmadani masi apaba thabak amata pangthokpa ngamdre maram aduna miyamna apamba popular government ama lehenaba Siba Senana demand dauri haiki Tangkol nupi ama phuruba gari thugaikibagi thodok lupa lakh manga fine tawbada yana kretha asigi kuntaruki numidang pung 3 makai rom tabada Imphal Ukhrul lambigi Litan Police Station gi manung chanba Mangkot Chepu Kuki Village ta Kuki gi lamhen tuhenba mioi singna winger passenger gari ama akai atoi thogan kiba amadi gari aduda tonglakibi tangkol nupi ama namtam thina phuduna asok apan nangan kibagi thodok adu meya thodok aduda chenariba mara leba mioi sing adugi maikeidagi victim singda lupa lakh manga numit humnigi manungda compensation oina piba haiba asida yanaba purakare hairi todok asigi matangda police na phongba paw amagi matung ina Litan Police Station da victim party gi mihut sinduna tangkul leader sing aduga accused sing gi mahut sinduna Litan area da leiriba Kuki Village Sip sing yauna apunba mifam ama pangthoki mifam aduda tangkul leader singi maikeidagi Mangkot Chepu gi thodok adu ahanba nate karigumba thodok aduna ahanba oramlabadi nakal ani gi marakta ngahyak ngakthok ngaksin tawnaduna matung tawdana ba hairaga losinaba yabane adubu asigumba thodok asi masing yamlakle maram aduna asigumba thodok asi matung tawdana ba akanba aingi oiba thabaksing lokotpa mathau tai lamhen tuhenba sing adu matik chaba dandi piba mathau tai sel khara piraga warusin purakpa yabadudi mathangdasu sel khara piraga losinaba yai haina asigumba thodok asi leptana chathara kigani haibagi akanba wapam pukhatki loina Jenaba mioi ohumsu masak khanglabanina akanba action lokot kadabani haina taksinki adubu tungda thodo aduda chenariba singna victim party da numit humnigi manungda lupa lakh manga compensation piba yauna condition kharada yanaba adu purakhibani Makha tarakpa aroiba pawda editorial kalam dagi machang oiba amatang lokotchari miyamgi apamba asi irang loisinbani lengak sembadu nate Manipur da thokliba irang asi chahi ani tha ani mapung pharakle irang asigi maru oiba haurakpham asi Kuki Jo singna separate administration natraga union territory demand tawduna haukiba kumja lisingani kulhumdagi me ahumdagi hingsana mang tharaga chatharakiba tamthiraba thong adudagi ni irang asida mioi chani humpu hena sikre mioi lising humbudra rom tongan ba relief camp singda changjapam loduna leinari yamlaba yumkai lanthum kaya ut onkre haujik
su kuki jo singna maitai da landaba leptri irang asi lusinba ngamlaktaba amadi state ki law and order gi phibam nongma gi soksilakpaga loinana BJP na lusingba lengak manungda wakal manadabadagi phammunabagi lanjau ama thorakpagi center yauna wathok oiraki center gi BJP makok thongba lusingba singna state BJP Manipur da thokliba irang adu themjinnaba yamna kanna honarabasu mai pakide BJP manungda napak tanaduna kem tongnaba MLA sing kem tongnaba haunaraki state lengak manungda chauna mat manaraktaba aduna maram oiraga assembly da no confidence motion thagalakpa yabagi thajaba leirakpadagi N Biren chief minister phamdagi center na resign tahonkhibani chief minister resignation tokraba matung sahi asigi February 13 da state asida president rules thamlakhibani hojik chathariba president rules lengak asinasu thokliba irang asida kari amata tawba ngamdana leiri irang asigi phibamsu phagalakpagi mami tadri irang asi laksinaba honabada centerna tongan ba khongthang kaya lokhatliba khongthang sing asigi manungda maru oina maitei amasung kuki jo singi MLA sing kauduna wari saba amadi nakal animaki civil society organization singi mihut singa wari sanaba aduni adubu madugi thoidokpa kanaba ifang phangdabagum tawri hojik sahi ani tha ani mapung pharaklaba irang asina maram oiraga sahi amasung tampakta sing amasung tampakta leiriba miyam hainingai leitana ware thabak sufam nompham leitabana maram oraga nomagi suraga chajaba lairaba mioi kayagi imung singda chara animak suna chaba phangdaba haibudu yaurabani loinana tangai fadana hingbada changba polam singi mamalsu amuka hena oikhidriba mawongda maman wangkhatkre asinasu miyamgi hingbagi punsida achoba chaitheng ama piri lamdam asida leiriba khundami nariba yelomei phurup singi maru oiba khudingmak awabagi pankhai nomle thokliba irang asina warusin purakpa ngamdre irang asi laksinnaba miyamna khongjang kholau kaya laurabasu ngasi phawba kanafam ikhang khangri tha manga mapung pharaklaba president rule lenga asidasu yamna asa thamdre adubu handak itha thajadana mathang tha haibadi July da India gi Prime Minister Narendra Modi Manipur da lakani haibagi thajaba leire Prime Minister Narendra Modi gi khongchat asigi manungda state asigi project khara sangaramba amadi khara amana urek uyum tanglamgani haibagi wafam singdi leire Chief Minister amadi Prime Minister gi khongchat asi Prime Minister su chatuna karigumba kharadi taronggadore mahaki khongchat asi gi damakta PR lengak asinasu hojik thabak paikhatpa hokre irang asi hek haurakpadagi Prime Minister Narendra Modi na wafam amata phongdoktana leirakibani chahi ani tha ani mapung pharaklaba Manipur gi irang asiga mari leinana Lok Sabha da puthokuna Lebak sinba thungna khanghan khrabani Lok Sabha da wathok oikhrabani ikuidana India ge Prime Minister gi Manipur khongchat asina thokliba irang asi loisinnabagi khongthang amadi oiragani haina thajanari